Hi everyone, ma'am akhoi ngasi se thaba magi mafam amada lakpani ado mafam siju ko akhoi thiraga oina challe ahanba chatpanina thibada mafam se gari na sonda lehaure mafam do jaure aduga siri do oina kare lipse jaramdre abako akhoina chatpadane ado 7th floor dani akhoina ujikare ise aduga akoise ngaina bada misingse uhina basu kanna jauna re ngai bada aduga isan pasu ma changla ma mani ne ina biscuit ne yumna ki puri ba du do ina pizare aduga me ma khoi ji se thabak su loire tawtho me aduga akoise kano lansa ge ina ko lakpani asigi restaurant se ko manakta leiba restaurant sida ado khoi ji change asigi restaurant si ju ko ahan ba lakpani manakta leiba duga asigo ina sange ko mama da khoi ji cha bagi damu lae kyam ani tare Chaku chaduri basi tadi sare chak chaduri nang nambil ra tono dia sana yang mama la chala si la tin ga jara ai aduga miyam akhoi jikse chana khonna loina tholakpada thengjalle aduga akhoi jumda dum hallani ado isan pagi ne siga apel ga komla ga khara lei gi aina jenga mine bako atoba dukan da changak tare asigi dukan se kidang haidi phabadi kidang walle ba do su asagi dum lausalle me amasina next morning dani ngasigi breakfast di adum puri oina dum haujalle aduga jangsu jangi puri sina tanakangba hauba dali su aduna anamba matamda di khoi tan akangba dum chaye bako ado ngasina pura haidi puri se oina haujalle aduga puri su jangsu jangi hauba dasu matam se changdabanina puri se oina haujalle ado mathang adum haugi ge puri su hawa loire ado akhoi ji breakfast arani ado siga leire ngasigi breakfast se puri ga alu angoba ga do icha ga oina do gi masu ji ngasi se office leibanina ma se ji office tagi thawri ne ba kwa tawim tanna pora ujik se breakfast taw loire ga masu office kharani ado ingsu ingye bako mapandane
ꯑꯗꯣ ꯉꯁꯤꯗꯤ ꯅꯨꯡꯁꯥꯕꯨ ꯏꯁꯥ ꯁꯥꯗꯦ ꯑꯗꯨꯝ ꯅꯣꯡꯊꯤ ꯃꯪꯉꯤ ꯃꯄꯥꯟꯂꯣꯝꯗꯁꯨ ꯂꯩꯆꯤꯟ ꯉꯥꯛꯇ ꯃꯌꯥꯝ ꯑꯁꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯈꯦꯖꯨꯔꯒꯤꯅꯦ ꯆꯤꯅꯤ ꯑꯉꯥꯡꯕꯗꯨꯅꯤ ꯁꯤ ꯌꯥꯝ ꯐꯕꯅꯤ ꯏꯁꯥꯗ ꯀꯥꯟꯅꯩ ꯍꯥꯏꯅꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯄꯤꯖꯕꯗꯁꯨ ꯐꯩ ꯑꯗꯣ ꯁꯤ ꯀꯩꯅꯣ ꯄꯦꯀꯦꯠꯁꯤꯗꯅꯦ ꯂꯨꯄꯥ 50 ꯂꯧꯒꯦꯕ ꯃꯥ ꯂꯩꯕꯤꯗꯩꯅꯤ ꯃꯥ ꯂꯩꯔꯛꯏꯅꯤ ꯑꯗꯨꯒ ꯁꯤ ꯑꯥꯄꯦꯜꯒ ꯑꯗꯩꯁꯦ ꯀꯣꯝꯂꯥ ꯂꯩꯔꯦ ꯏꯆꯥꯅꯨꯄꯥ ꯆꯥꯅꯕꯩꯅꯦꯅ ꯂꯩꯔꯛꯏꯅꯤ ꯑꯗꯣ ꯌꯥꯝ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯁꯤꯁꯤꯗꯤ ꯂꯩꯔꯤꯅꯦꯕꯀꯣ ꯄꯤꯁ ꯀꯩꯅꯣ ꯈꯛ ꯌꯥꯎꯔꯤ ꯁꯤ ꯃꯅꯨꯡꯗ 5 ꯈꯛ ꯌꯥꯎꯔꯤ ꯊꯨꯝ ꯈꯔ ꯍꯥꯞꯆꯟꯒꯦ ꯄꯅꯤꯔꯁꯦ ꯊꯣꯠꯇꯅꯕꯩ ꯕꯥꯔꯣꯒꯤꯗꯤ ꯑꯗꯨꯝ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯆꯥꯔꯅꯤ ꯉꯁꯤꯁꯦ ꯄꯅꯤꯔ ꯊꯣꯡꯕ ꯑꯣꯏꯅ ꯀꯣꯂꯤ ꯍꯋꯥꯏꯒ ꯑꯗꯒꯤ ꯃꯣꯇꯣꯔ ꯊꯔꯥꯛꯀ ꯈꯔ ꯇꯤꯡꯁꯜꯂꯦ ꯍꯦꯟꯖꯥꯡ ꯂꯣꯏꯗ꯭ꯔꯤ ꯍꯦꯟꯖꯥꯡ ꯁꯦꯝꯃꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯦꯔꯥꯃꯦꯁꯅꯤ ꯑꯗꯨꯅ ꯄꯅꯤꯔꯁꯦ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯑꯩꯈꯣꯏ ꯑꯅꯝꯕ ꯃꯇꯝꯗ ꯃꯦꯔꯥꯃꯦꯁ ꯃꯇꯝꯁꯦ ꯄꯅꯤꯔ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯑꯇꯣꯞꯄ ꯍꯦꯟꯖꯥꯡꯗꯤ ꯑꯗꯨꯝ ꯍꯋꯥꯏ ꯑꯗꯨꯝꯕꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯆꯥꯏ ꯅꯣꯡꯐꯥꯗꯣ ꯌꯥꯝꯅꯕꯨꯗꯤ ꯃꯦꯔꯥꯃꯦꯁ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯑꯅꯝꯕ ꯄꯅꯤꯔ ꯑꯣꯏꯅ ꯊꯣꯡꯉꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯄꯅꯤꯔ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯁꯨ ꯄꯅꯤꯔꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯝ ꯄꯅꯤꯔꯅꯦ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯉꯧꯊꯣꯡꯅ ꯊꯝꯕꯤ ꯃꯥꯒꯤ ꯑꯗꯣ ꯃꯥꯁꯨ ꯄꯥꯝꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝꯅꯦ ꯄꯅꯤꯔꯁꯦ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯅꯤꯔ ꯊꯣꯡꯕꯗꯁꯨ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯃꯈꯜ ꯃꯈꯜꯒꯁꯨ ꯂꯩꯀꯣ ꯁꯪꯒꯣꯝꯒꯁꯨ ꯊꯣꯡꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯪꯒꯣꯝꯒꯗꯤ ꯀꯌꯥ ꯆꯥꯕ ꯍꯩꯅꯗꯦꯕꯀꯣ ꯑꯗꯨꯅꯅꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯍꯩꯖꯥꯡꯒꯅꯦ ꯑꯂꯨ ꯈꯔꯒ ꯀꯣꯂꯤ ꯍꯋꯥꯏ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯊꯣꯡꯖꯜꯂꯦ ꯉꯁꯤꯒꯤ ꯍꯩꯖꯥꯡꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯊꯣꯡꯕꯁꯨ ꯂꯣꯏꯁꯜꯂꯦ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯆꯧꯕꯤꯗꯨꯁꯨ ꯍꯥꯞꯆꯜꯂꯤꯅꯤ ꯄꯄꯥꯗꯤ ꯑꯗꯨꯝ ꯑꯂꯨꯗꯣ ꯆꯥ ꯌꯥꯗꯕꯅꯤꯅ ꯃꯣꯔꯣꯛ ꯑꯁꯥꯡꯕꯤꯁꯦ ꯑꯁꯤꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯑꯇꯩꯒꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯍꯩꯖꯥꯡ ꯊꯣꯡ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯑꯃꯅꯦ ꯕꯨꯅꯥ ꯇꯥꯎꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯈꯥꯃꯦꯟ ꯇꯥꯎꯕꯁꯨ ꯂꯣꯏꯖꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯅꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯏꯆꯥꯅꯨꯄꯥꯒꯤ ꯄꯥꯔꯁꯦꯜ ꯂꯥꯛꯑꯦꯅ ꯁꯤꯁꯦ ꯑꯩꯅꯅꯦ ꯂꯩꯕꯤꯔꯤꯕꯅꯦ ꯃꯥꯁꯦ ꯁꯥꯟꯅꯖꯁꯅꯨ ꯍꯥꯏꯅ ꯑꯁꯤꯁꯤꯅ ꯁꯨꯃꯥꯏꯅ ABCD ꯏꯕꯁꯦ ꯇꯣꯅꯣꯗꯨ ꯁꯣꯟꯗ ꯗꯣ ꯀꯩꯅꯣ ꯁꯦ ꯁꯦ ABCD ABCD ꯁꯤ ꯀꯩꯅꯣꯁꯦ ꯍꯥꯡꯗ꯭ꯔꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯆꯟꯖꯜꯂꯛꯏꯅꯤ ꯌꯦꯡꯉꯁꯦ ꯃꯃꯥ ꯌꯦꯡꯉꯁꯦ ꯁꯦ ꯌꯦꯡꯉꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯒꯤꯅꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯁꯨꯃꯥꯏꯅ ABCD ꯏꯕ ꯈꯣꯠꯄꯁꯦ 1 2 3ꯒ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇ꯭ꯔꯤꯕꯨꯁ ꯑꯗꯨꯝ ꯑꯁꯨꯝꯕꯁꯦꯀꯣ ꯃꯥꯒꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯩꯕꯤꯔꯤꯕꯅꯦ ꯑꯩꯅꯅꯦ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨꯝ ꯎꯔꯒꯁꯨ ꯑꯗꯨꯝ ꯁꯥꯟꯅꯖꯁꯅꯨ ꯍꯥꯏꯅꯅꯦ ꯑꯗꯣ ꯃꯥꯅ ꯁꯤꯁꯦ ꯃꯥ ꯍꯥꯏꯕꯗꯤ ꯍꯩꯇ꯭ꯔꯤꯑꯕꯀꯣ ꯑꯗꯣ ꯃꯥꯒꯤꯁꯦ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯅꯒ ꯊꯝꯗꯅ ꯃꯥꯅ ꯊꯝꯃꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯁꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯒ ꯌꯥꯎ ꯂꯩꯔꯝꯃꯤ ꯋꯥꯍꯣꯡ ꯃꯇꯨꯔ ꯈꯪꯗ꯭ꯔꯦ ꯃꯥꯒꯤꯁꯦ ꯃꯌꯥꯝ ꯑꯁꯤꯁꯦꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯅꯨꯡꯁꯤꯒ ꯌꯥꯎ ꯂꯩꯔꯝꯃꯤꯅꯦꯕꯀꯣ ꯕꯣꯛꯁ ꯃꯅꯨꯡꯗ ꯋꯥꯍꯣꯡ ꯃꯇꯨꯕꯨꯗꯤ ꯃꯥꯟꯕꯨꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯑꯗꯨ ꯀꯩꯅꯣꯗ ꯍꯥꯏꯔꯣ 1 ꯍꯥꯏꯔꯣ ꯁꯤ ꯀꯩꯅꯣ ꯇꯣ ꯁꯤ ꯀꯩꯅꯣ ꯏꯆꯥꯅꯨꯄꯥꯁꯦꯀꯣ ꯌꯦꯡꯗꯤ ꯌꯦꯡꯉꯒ ꯃꯥꯁꯦ ꯀꯩꯅꯣꯁꯤꯡꯁꯦ ꯄꯔꯦꯡ ꯁꯥꯟꯅꯕꯨꯗꯤ ꯊꯝꯃꯦꯕꯀꯣ ꯑꯩꯅ ꯄꯥꯏꯒꯦꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯅꯄꯛꯄꯁꯦ ꯑꯁꯤꯁꯦ ꯂꯧꯊꯣꯛꯇ꯭ꯔꯤꯕꯅꯦ ꯂꯧꯊꯣꯛꯑꯗꯤ ꯃꯥ ꯂꯣꯏ ꯆꯦꯛꯈꯥꯏꯈꯤꯅꯦꯅꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯟꯗꯥꯒꯤ ꯑꯣꯏꯅꯅꯦ ꯑꯁꯤꯁꯦ ꯆꯨꯒꯤ ꯆꯥꯛꯁꯦ ꯑꯂꯧꯕ ꯑꯣꯏꯅ ꯑꯩ ꯆꯥꯅꯤꯡꯉꯦ ꯑꯩꯅꯅꯦ ꯑꯣꯐꯤꯁꯇꯩ ꯍꯜꯂꯛꯄꯗ ꯂꯩꯕꯤꯔꯦ ꯑꯃꯨꯛꯀ ꯑꯗꯣ
ꯑꯩꯈꯣꯏꯒꯤ ꯁꯟꯗꯥꯒꯤ ꯗꯦꯁꯤ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ